Ahanbada online Manipurgi ayuki pau mi ing tabiriba pumnamakpu thoilai shomna khurumjari. Gari huranba ama nongmai lalonba ama fare. Manipur Police ki kangbuna car huranba nupa ama gari ga kona na ngarang Thobal District ki Lilong Police Station ki manung chana Jama Masjid area dagi fare hairi. Police ki pau matung ina farba miyoy asigi maming chongtham ibungo sing kun kawi Imphal West ki lamboy khongnang khongdagini. Miyoy asina thangmaiban area dagi Maruti wagon car si huran na pukraba matungda gari sigi khongul lerakpada Lilongda phabani hairi. Mahaki mathakta Imphal Police Station na case ama lokhatuna thijin humjin bagi thabak chathaba hokre hari. Amaromda ain gi wangmada khulai lalonba miyoy amasu Manipur Police ki kangmuna ngarang Imphal Police Station gi manung chana Chingmairong Bazaar India Shopping Mall mayadagi miyoy ama fare hari. Faraba miyoy asigi maming Konsam Romeo Singh Yangkhai kawi Imphal East District ki Sawongbung Mani High School dagini hari. Miyoy asidagi magazine ga konana 9mm pistol ama loinana maru tara mobile phone ama cell oina lupa chahumga kuntra amadi iCard ama recover tawba ngamle hairi. Me ahum cycle da gun salute pikre mitai on sinduna landar ki Kuki Zo sing na sunga sigi lan gi sahi ani parak pagi thorum kangpuk pi district ki cycle da pangtok tuna gun salute piki bagi mayok da police na local leadership laknwa khangan kre adugo thodok asigi mayokta lokat pa case ka mari leinana red set thaba single barrel manga amasung combat dress phagat pa hore hain police control room dagi ngasi thorak pa serol amana phongdurli makhata na sena ba miyoy sing amasung sijina khiba nungwei sing phana ba red set thaki gani amasung thorum asibu sin khiba singi mathakta su logi matung inna thabuk lokhat kani haidi Churachandpur May ahum gi thoram pangthok lamdai da heroine number 4 ke jimanga fare May 2023 dagi horkhiba Manipur gi lan ngasi sahi ani mapung pharak pa numit ki thoram tampak ki mafam sing da pangthok pa gum Churachandpur gi tuibong to leiba wall of remembrance to su ITLF na sinduna thoram pangthok lamdai da ayuk pung ni palom tarak pada amu masu gi kar amada yamlaba drug sing haplaga Kuka faurga Churachandpur room da laklagani haiba kaknaba paw ama Assam Rifles na phangbadagi khudakta mobile vehicle check posting hangdukpaga loinana singhatagi na kuka faw kar adugi khongul lirubada heroine kg 5.16 purambadagi fare hairi pawsna haibada ngasi operation adu Assam Rifles ki major amana dusing personnel singna sathakibani ayuk pungni panimna tara room tarakpada kar Hyundai Creta ML04C 2175 thingladuna check tawbadagi kar asigi manungda malim gi kaithian da lupa crore nifuga nipan lomgi mamal oigidaba yamlaba heroine sing asi sapon kep samri ga taraga nipan da hablaga purambani hairi tawdok asidagi kar asibu thawrakhiba Churachandpur gi thikang phaidagi thianmun siam samte sahi kuntra mathoi kobumi amasung mahaki Aadhaar card amasung mobile phone amaga konana fare faraba drug sing amasung miyoy asing asinung tinpung ahum tarakpada Churachandpur police ta khusin nakhre hairi Prime Minister Narendra Modi na chayani faraglaba Manipur gi irang asi khangjinadana usinadana tumina laishili Joyram Ramesh Kumja 2023 gi May ahum dagi Manipur da thoglibi irang asi chayani mapung phabaga loinana miyamna thoram pangthoknari adum oinamak Prime Minister Narendra Modi na chayani mapung pharaba Manipur gi irang asi dangasi phawba Khangjin usinadana tumina laishili aduga Manipur gi irang asi lakshinnaba amadi waroisin puraknaba honabada Union Home Minister Amit Sahabuna khwaidagi mai paktaba ama oina Congress na maral sirakli AICC gi luchingba Joyram Ramesh na mahaki social media X ta phongdorakpada BJP na Manipur da chauna mai paktuna kumja 2022 da lengak semkhibani kumja 2023 gi May ahum da horakhiba irang asigi tha ahum gi matungda Supreme Court na state asida constitutional machinery sing mathau tawba ngamdre haina phongdokhibani Manipur da Congress Party ki maikaidagi BJP na luchingba lengakta no confidence motion ama mayok nagadawre kibadagi Narendra Modi lengang na Manipur ki Chief Minister namduna resign ta holaba matung asi fawwa loishinduna lairiba Manipur gi irang asigi tha kungani thoigi matungda chahi asigi February 12 da President rule thamkhibani Joyram Ramesh ki post asina hai yamna maru oiribadi ngasi fawba Prime Minister na Manipur gi matang da tumina leishinba natana state asidagi miyoy amata unadana leiri Prime Minister na malem gi leiba kaya da chanaba matam leirabasu Manipur da chanabagi di matam leitri haina su post asina phongdokli miyoy lak henbana saruk yaduna kokomina sinba Manipur People's Convention on 2 year of Manipur crisis mai pangna pangthok tuna waref kaya laukre Kumja 2023 gi May ahum dagi Hauna illegal immigrant Kuki terrorist na Manipur thugaina ba hawrakhiba irang asi chahi ani mapung farakpaga loinana numit asibuning singladuna ngasi May ahum bu kokomina Manipur gi miyam gi apunba mifam Manipur People's Convention on 2 years of Manipur crisis
ngasi Khuman Lampak Indoor Stadium gi mamangda leiriba parking gi sarukta ngasi ayuk pung 12 dagi pangthokre. Ngasi gi Manipur miyam gi apunba miyoi asida miyoi lak ama henbana saruk yaduna mifam asi mapung fana pangthokhi. Mifam asina miyam gi pukning gi apamba amadi thoklibo thaudok sing asigi marumda kupna nainaraduna ngasi gi miyam gi mifam na makha gi warep sing asi laure haina lauthokhi. Warep sing adudi India government gi asoiba thausil Manipur gi wathok India government gi laufam thokpa thaudang India government ki aranba narrative proxy war loisilu amasung proxy forcing saugatpa lepu Indian constitution na piba fundamental rights sing Manipur gi miyam da fangalu free and safe movement yahalu law thugaiba amasung anti-peace activities tawriba singi mathakta legal action lawgadabani umangak senba amasung opium poppy kani thaba thingba aranba sasinaba document sing says tawgadabani National Register of Citizen NRC thabakta lawkhatlu haibasini ngasigi mifam aduna tangai fadana miyoiba amagi phongphom thokpa haksing fanganabagi warep su lawki warep sing adudi mayum kaiduna lanjinariba IDP singi hak fangalu IDP singi achumba amadi pifam thokpa compensation pinebagi thaurang laingang na lawthou Maheroi singi mahai tamjana bagi hak fanganba loina thiba khangna laikhiba singi achumba well fangalu ingkho lawfam singak senba lomi singi walhauriba pithokta senpham sing pithokpa amadi Laifam len sing ngak senba sini miyamna lepna kiba warep sing adu tiliba miyamda kukumigi convener khuraizam athobana mayek sengna pathoktuna miyam pumnamakta tahanki loinana aroiba warep sing sulauki warep sing adudi Bharat lengangna Himalaya chingda leiriba Amarnath Kedarnath laifam sing ngak senduna apanba mata lehendana lai khurma yahaliba asigumna Manipur gi chingda leiriba ibudau kobru thangjing kongba maru yauna atai laifam len singak senbagi thabak chap chana paikhat piduna miyoi lak kun henbana apanba amata laitana lining laison tawba yahan gadabani Manipur miyam gi mahut senduna ngasigi miyam gi mifamasina Bharat lengana lamda masigi miyam bu masagi citizen oina leiriba sing asigi hingnabagi hak amadi ikai khumnaba pumnamak phangan gadabani karigumba lepnariba wafam sing ase akangnaba matam piduna khangallaktuna thabakta onthokuna thabak oina pangthok piraktaba tarabadi lamdam asigi miyam bu India lenganam mirai bire amadi nathaiduna thambire haina lauduna masagi hingjanabagi damakta lokhapam thokpa thabak sing lokhatuna masagi right sing phangnaba paikhalapka thabak singda India lengana wa amata hairakpa yaroi ngasigi mifamna lauriba warep sing asi thabakta onthokpa ngamdriba fawba Manipur gi miyamna makhal amatagi yasinaba amadi Bharat lengak wari sanadaba amadi taknaba natana atopa hiram amatada thabak tawdaba haina waref lemnare ngasigi mifamna amuka hena lepnaribadi Manipur miyamgi hingnaba hak apunbagi saktam ngakpa amadi miyamgi yaifanaba thabak tawba haibasi India lengaki tawfam thokpa mathawni loinana tawfam thokpa thaudang sing asi tawdana atopa maram pisinduna maram amada thangjinduna amadi thaidoktuna leiba yaroi haiba warep sing asi shu amatoina tiliba miyamna mifamna lepnare narco terrorist singna landarakle basi maitei furup singdatana telamdam asigi yelomi singdani Dr. Hera Kabui Iramdam asida lairiba yelhomi masingdagi mapandagi landanabana hena masing yamle hungangsu masing hengatle masina maram oiraga akaiba kaya ama laklibani haiba Kabui Union Manipur gi President Dr. K Hera Kabui na phongdokre wafam masing asi Federation of Civil Society Organization Folks Manipur na senduna Riding Divide for Share Future haiba thimda anirak suba me ahum ningsing numit ki thoram ama khundrak pomda leiba yumnaw khunau community hall da pangthokpa thoromga mari leinana wangang laduna phongdokhibani Thorom aduda Folks ki active president amadi organizing committee ki chairman BM Yaima Saha Com Tribe Union Valley ki president Haupu Com DMU Manipur Department of Political Science ki associate professor Abdul Hakim retired IAS RK Nimai Singh Yumnam Khunau Makha Nishaban gi secretary Thangjam Bina Yumnam Khunau Awang Women Empowerment Association ki secretary Sorokhaibam Chandanina Jingbana athoiba mithunglen sing oiki Thorom adugi manung chana haukiba chahi 2023 gi May 3 dagi hauraga mapandagi changsilakpa kuki narco terrorist na yumai thabana chingba kaya tawduna landarakpada iramda masibu kannaba khulngakpa amadi lanthengna choba thaudang laukiba laikhidraba athauba athaubi sing amadi kuki singna faraga tamthina hatpi kiba jirbangi chahi nauriba angang yawna nupi sing mahai tamliba mahairoina chingba singbu ikai khumnaba utuna haika laika sutangki Kabui Union Manipur gi President Dr. Hera Kabui na makha taraduna haikibada haukiba 2023 gi May 3 dagi ngasi fawa lamdam asida leiriba miyam hainingai leitana waba thabak sufam nomfam leirakliba asi numit chatrik ka kontra amadi
ꯄꯨꯡꯁꯤꯡꯗꯅ 1,492ꯅꯤ꯫ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤꯡꯗꯇ ꯅꯠꯇꯦ, ꯌꯦꯜꯍꯧꯃꯤꯁꯤꯡꯗꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯂꯤꯕ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅ ꯃꯇꯝ ꯆꯥꯔꯤꯉꯩ ꯃꯤꯆꯝꯁꯤꯡ ꯀꯟꯕꯒꯤ ꯋꯥꯈꯜ ꯂꯩꯇꯅ ꯃꯁꯥ ꯃꯁꯥꯒꯤ ꯆꯧꯀ꯭ꯔꯤ ꯀꯣꯟꯗꯨꯅ ꯂꯩꯕꯗꯒꯤ ꯉꯁꯤ ꯈꯝ ꯊꯦꯡꯅ ꯋꯥꯔꯤꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯍꯛ ꯉꯁꯤ ꯐꯥꯎꯕ ꯃꯠꯇꯨꯅ ꯂꯩꯔꯤ꯫ ꯐꯝꯅꯥꯏꯕꯁꯤꯡꯅ ꯂꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯅꯤꯡꯊꯤꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯁꯥꯒꯅꯨ, ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯄꯥꯡꯊꯣꯛꯎ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯥꯟꯖꯦꯟꯅꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯕꯨ ꯆꯦꯛ ꯆꯥꯛ ꯈꯔ ꯄꯤꯖꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯅꯕ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯄꯥꯔꯥ ꯑꯃ ꯇꯝꯍꯧꯔꯒ ꯌꯦꯜꯍꯧꯃꯤꯁꯤꯡ ꯄꯨꯟꯅ ꯄꯨꯟꯁꯤꯟꯁꯤ꯫ ꯍꯧꯖꯤꯛ ꯄꯨꯟꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯍꯧꯒꯠꯄ ꯉꯝꯂꯣꯏ, ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕꯁꯨ ꯋꯥꯒꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯛꯁꯀꯤ ꯑꯦꯛꯇꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯕꯤ.ꯑꯦꯝ. ꯌꯥꯏꯃꯁꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯈꯜ ꯂꯩꯇꯥꯕ ꯈꯦꯟꯅꯕ ꯀꯌꯥ ꯑꯃꯅ ꯑꯋꯥꯕ ꯅꯪꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯗꯅꯕ ꯇꯣꯈꯥꯏ-ꯇꯣꯈꯥꯏ ꯂꯩꯅꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯇꯥꯁꯤꯟꯅꯔꯒ ꯑꯄꯨꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯜꯂꯛꯅꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯊꯧꯃꯤꯁꯤꯡꯒ ꯁꯦꯟꯇꯔꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨꯗ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯃꯗꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯄꯨꯈꯠꯇꯨꯅ ꯈꯟꯅꯈꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯃꯤꯐꯝ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩ, IDPꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯊꯝꯅꯤꯡꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ, ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯞꯆꯤꯟꯅꯤꯡꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯃꯊꯪꯒꯤ ꯁꯦꯟꯇꯔꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯇꯥꯡꯀꯛ ꯂꯥꯛꯄꯗ ꯊꯝꯒꯅꯤ꯫ ꯂꯣꯏꯅꯅ IDPꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯇꯥꯔꯒ ꯁꯦꯟꯇꯔꯗ ꯄꯥꯎ ꯌꯧꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯄꯥꯟꯗꯝꯗꯤ ꯑꯃꯠꯇ ꯑꯣꯏꯅꯕ ꯆꯞ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯁꯤ, ꯑꯄꯨꯟꯕꯒꯤ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫